Students Union of Kanglei Park SUK na sinduna ngasi tararak suba SUK state level spelling competition ama tongan mafam marida center sing oiduna pangthokre Imphal center gi oina Khuman Lampak Indoor Stadium amadi Manipur University gi Indoor Stadium da pangthokhi Thobal amadi Kaksingi Center na Slopeland Public School Khongjom amadi Bisnupur District gi oina Mangol Nganbi College ni thokong da pangthokhi hariba competition asida punna mairoi lising taret henmana saruk yaki competition asiga mari leinana Students Union of Kanglei Park SUK gi mobilization subcommittee gi convener Ranjit Khuman na phongdokkibada competition asi chai khudingi mairoi singna saruk yabagi masing hengalagli mathang chaidasu hairiba competition asida saruk yabagi chang hengalakigani haibagi thajaba lei hairi Macha Singi Mama Apunbalu Bisnupur District ki convener Jaya Khangemam amadi executive member sing amadi Myoi Mari haibadi K Binodini P Rani Bala Ais Bigani amadi K Romita Masagi leijaba kharana handak ISCOM media gi news te yaukiba Imphal West ki manung janba Konthaujam AC gi Nambol Moijing ward number 1 dagi Thangjam Ibomcha Elias Inaupcha amadi Thangjam Ombi Binodini gi machanupa hallasi haukiba inkumja lising aniga subna mapan amadi taragi marakta khangawdana arthritis narakpadagi macha tabu hinglabadi haiduna masagi inkol point tare leirambadagi point mari yontokna Guwahati da layingduna yenglaba matung makha taba layingnaba paisa leitabadagi mateng pangnaba yaukhiba paw adugi matungina imung adugi selgi mateng amadi cheng bag chanaba thaw atei polom sing piduna mateng pangkhre Haukiba me ahumdagi haurakkiba kanglupki lan marab oiduna Khamelno Uyum Poktagi hauze wangkai apunba nupi lupna wangkai high school hangliba relief camp ta changsapam laudun lairiba class 7 kakta tamlebi Sorokhaibam Thoinau Chanu apokpa Sorokhaibam Premjinna All India Taekwondo Federation of India gi mijeng makhada chaliba tha sigi 13 August 19 phawba Uttar Pradesh ke Kanpur da pangthokkiba 3rd Sub Junior Cadet National Championship da kilogram kuthra humdoi gi kanglupta bronze medal phanglakpagi paw social media da urakpadagi khudakta apunba Sorokhaibam Sagai Trust ki member singna paisa puthokna duna Thoinau Chanubu puning thogat poina lupa lising tara pikre senpham masi pirakpada Thoinau gi apokpa Premjina nungai phongdoragli ngasi gi khongchat aduda trust ki president Tomba Sorokhaibam amadi secretary Basanta Sorokhaibam anina luchinki loinana vice president Naba Sorokhaibam member Ibobi amadi convener Ojit Sorokhaibam su saruk yakhi ngasi gi temang khongchat aduga mari leinana Trust ki convener Ojit Sorokhaibam na hongdokkibada kanglupki lan gi chothen phangduna relief camp da leiduna larik amna tamna sana khonabasu thawai yaungna hotnaduna ima leibak ki damak mingchet purappa ngamba haibasi yamna chapthok jaba phawi amaromda Thoinau gi apokpi mama leina makhal ahumna naduna hidak langthak leinabi paisa leitabagi awaba kaya su mayo naduna leiramki relief camp da leiriba angang singna pungning sonthana leibagi mahutta mahi masing tamba amadi sana khonnadun mai pakpa yai loinana lamdam asigi miyamna su relief camp da leiriba angang singbu pungning thogapiu haina phongdokhi All Kha Kanglei Students Union na Mairoi Khunagi Aifanaba Paikalakba Thabak Singi Manung Channa Kaksingi Yamna Maru Oiriba Office Kaya Lairiba JDO Kaksing MSPDCL Office Agriculture Office Practicing Junior High School SP Kaksing Diet Kaksingi Changpham Oiriba Lambi gi nak oi yet asi matam kaya sengdok pidana lakpadagi yamna songjil lakpana maram oiduna khudong chadaba kaya mayong narakpadagi ngasi union asina sil langduna social service ama pangthoktun lambi adu sengdokre ngasi pangthok social service aduga mari leinana union asigi general secretary KHH national na phongdorakibada mahiroi kaya gi changpham oiriba lambi asi matam kaya sengdokpi dabadagi napi yamna songjil lakpada asuk maru oiriba lambi si chatpada hangoiba phaunare nobidangi matam dasu napi sombagi tong chaba lauduna naha kaya na lambi asida mayai ka bachinja kaya chapham oiduna leire asigumba kaya asi urakpada lambi asi mahiroi khunai gi khanduna sengdoktaba yade Taru tanana thamdaba yade haibagi pandamda ngasigi social service asi pangthokpani haina phongdorakhi mahangna makha taradunu haikhibada ngasi pangthokkiba asida pangalgi lawsingi amadi selgi tengwang pibirakhiba social worker philanthropist KSH Kennedy DGM Kaksing Division SP Kaksing Ravi Jewelry gi proprietor M Ravi Singh amadi Garigi Mating Pangbibada Natana Masamak Laktuna Saru Yabi Rakiba Kaksin Municipal Council ki caretaker chairperson N Sanjit Kumar Ward number 4 ki councillor P Sanahal Devi Loinana Diet Kaksin ki Oja Singh Busu Thagat Phongdorakhi
AKKSU na Mairoi Khunai Yaifnaba Matam Matamgi Oiba Tabak Thorom Singh Paikalak Padasu Makhatana Miamna Tengbang Biu Hainasu Apil Toroke. Hoina ngasi sengdok sariba lambela si aduki yamna marueba kaksing da aduki yamna marueba lambela mani hariba lamben sida kogi kaksing dai center gi training me amamu chu chali bani hariba lambel sida kaksing ZEO amadi protection junior high school gi sata sati chali bani amadi MSPDSL gi office ama sul lei bana maram oiraga mafam si yamna marueba lambel ni taboda bo hariba lambela si yet oi sida na pi si aduki matik songi bana satra singda hangoiba hainadaba phawre kogi songon badagi ngasi koi aksuna silaga kogi social service ase pangthok sabani Kulai Paiba Mio Singi Marakta Ningai Sangdanabadagi Khut Thonabada Asokpan Nangkre Thaudo Singarang Imphal West District ki Manung Chana Leiba Kautruk Manaki National Sports University ki Manakta Nungthil gi pung ani makhai khare helakwa aduwaida thokki bani hairi Kulai Paiba Mio Kharegi Marakta Ningai Sangdanabadagi Khut Thonaba aduda Mio ahum asokpan nangki hairi Thaudo aduda soglaba Mio Sing adudi Mayang Langjingdagi Pukramam Amar Jai Kurgani Thoi amadi Lagthawaldagi Morangthem Alex Jai Kungamari kawi hairi Makoi ni khong amadi khutta sokpadagi Rims Hospital da pukattuna laikannari Nakalamaromda thaudok aduda tenthadagi Laisam Gopen Jai Kunthra Maki Nangan gi sarukta nomaina panbadagi soktuna Ras Medicity da pukattuna laikannari hairi Thaudok asi matau karamna thokibina haiba chap chana khangba ngamdri Yamna Singthaningai Oiba Yava Khongthang Amada Central Government ki employee Amada Me Aduna Jai Kungamanga Dagi Tadana Thabak Tawraglaba Loinana Thabak Potha Drungagi Mamang Haibadi Tha Tara Nithoi Aduda Maki Thagi Tolop ki basic pay Adugi Chada Yankai Pension Oina Phanganaba Union Cabinet Pinanab Employees Sing Adugi Unified Pension Scheme Approved Tawkre Haribi scheme asi Mathangi Senba Chahi Haibadi Mathang Jaigi April Amadagi Chanaba Hauragani Center na Lokhalaliba Khongthang Asina Central Government employee lakh kun humdoi henbada khudong chaba si phangal lagani hari kun ga marirak suba mitei mayek tambi takpi bagi thorom ngarang Madan Kulawati High School Lamagram da Milal Kabugans Pana amadi Manipuri Cultural and Linguistic Center amadi Milal Assam gi lamjing makhada numit tara nigi oiba thorom hongdokre thorom aduda Chingshubam Nabakumar Seram Heraje President Milal Assam Thangjam Brojen President Maifa Mutumbiramani President Milal Kabugans Pana Thoksom Ashok Kumar, Head Teacher, Thoksom Ekendra Chigba Mio Kiana Saru Yadun Hotoki, Milal Kabugans Panagi Makada Zathariba, Mitei Mayek, Diploma Course ki Center Dasu, Center Sida Tamliba Mahiroi Singa, Milal Asangi President Seram Herazit, Maifagi President Thangjam Brojen, C.H. Nabakumar, Nanda Babu na Chingbana, Mitei Mayek Tambagi Kanaba Singimatangda, Milal Asangi, Milal Kabugans Panaga, Kun Kunda Awareness Pangthong Naba Honabagi, Wafam Singh Khanaki, Tungda Milal Asangi President Seram Herazit Amadi, Maifagi President Thangjam Brojena, Sonai Chandpur, Amutoi Sangit Vidyalaya da Chathariba awareness game su yengsinki Security Force ngarang chathakiba thibu bagi thabak amada Imphal West District ki Khongnam Popi dagi Magzinga Konana SLR ama Magzinga Konana .32 gi pistol ama Ball action single barrel nongmai ama detonator yaudaba IC-36 ki hand grenade ani improvised mortar launcher ama kapa yariba nongmai maru taret ahangba nongmai maru gi tongning taraga loinana bawfeng handset amaga phangba ngamkre haina Manipur police ki control room dagi thadorokkiba jerol amada khangalagli